ꯑꯌꯨꯛ ꯑꯗꯨꯗ ꯃꯄꯥꯅ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯎ ꯍꯥꯏꯔꯛꯄꯗ ꯉꯔꯥꯡꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥꯅ ꯇꯝꯗꯨꯅ ꯈꯪꯂꯝꯂꯅꯤ ꯈꯟꯕꯗ ꯇꯟꯗꯦ ꯃꯥꯟꯗꯦ ꯃꯄꯥꯏ ꯀꯥꯗ ꯂꯥꯛꯏ꯫ ꯗꯤꯄꯛꯇꯤ ꯁꯣꯐꯥꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯅ ꯐꯃꯨꯡꯗ ꯐꯝꯂꯝꯃꯤ꯫ ꯃꯆꯥ ꯆꯪꯉꯛꯄꯗ ꯗꯤꯄꯛꯅ "ꯅꯪ ꯂꯥꯛꯑꯝꯕ꯭ꯔꯥ? ꯕꯕꯥ ꯀꯩ ꯂꯩꯔꯒꯦ? ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯀꯔꯤ ꯀꯔꯤ ꯇꯧꯕ?" ꯂꯟꯆꯦꯟꯕ ꯀꯩꯁꯨ ꯈꯨꯝꯗ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯃꯆꯥꯅ ꯃꯥꯒꯤ ꯋꯥꯗ ꯈꯨꯝꯗꯅ ꯇꯨꯃꯤꯟ ꯂꯩꯕꯁꯤꯗ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜꯗꯣ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ꯫ "ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯀꯅꯥꯗꯅꯣ? ꯅꯪ ꯅꯔꯣꯜ ꯊꯣꯛꯇꯕ꯭ꯔꯥ? ꯑꯩ ꯃꯥ ꯅꯨꯡꯁꯤꯗꯦ." ꯗꯤꯄꯛ ꯈꯣꯟꯖꯦꯜꯗꯨ ꯀꯟꯅ "ꯑꯆꯧꯕ! ꯕꯕꯥ ꯏꯃꯥ ꯑꯃꯗꯤ ꯃꯥꯒꯤ ꯑꯅꯤꯡꯕꯒꯤꯗꯃꯛ ꯑꯩꯅ ꯂꯨꯍꯣꯡꯕꯁꯦ ꯌꯥꯈꯤꯕꯅꯤ꯫ ꯃꯥ ꯍꯥꯏꯗꯤ ꯀꯅꯥ?" ꯂꯟꯆꯦꯟꯕ ꯑꯔꯣꯠꯄ ꯄꯨꯝꯕ ꯊꯝꯂꯔꯣꯏ ꯈꯟꯅ ꯁꯣꯔꯗꯣ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ "ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯂꯩ꯫ ꯃꯥ ꯅꯠꯇꯅ ꯑꯩ ꯀꯅꯥꯕꯨ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯂꯧꯁꯤꯟꯕ ꯉꯝꯃꯣꯏ." ꯍꯟꯗꯛꯇꯤ ꯗꯤꯄꯛ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯃꯆꯥꯒꯤ ꯃꯥꯏꯗ ꯈꯪꯊꯥ ꯊꯥꯈꯤ꯫ ꯁꯥꯎꯕꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯟꯗꯨ ꯀꯟꯅ ꯍꯥꯏꯔꯛꯏ꯫ "ꯅꯪꯉꯣꯟꯗ ꯀꯌꯥꯔꯛ ꯈꯟꯅ ꯂꯨꯍꯣꯡꯕꯁꯦ ꯅꯁꯥꯅ ꯌꯥꯅꯤꯡꯂꯕ ꯍꯥꯏꯅ ꯍꯪꯕ ꯅꯠꯇ꯭ꯔꯣ? ꯍꯥ? ꯑꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯃꯥ ꯅꯠꯇꯅ ꯀꯅꯥꯕꯨꯁꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯂꯤꯆꯠ, ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯕ ꯅꯨꯄꯤꯕꯨꯅ ꯂꯝꯂꯥꯟꯕꯤ ꯑꯃꯒꯨꯝ ꯊꯝꯕ, ꯑꯗꯨꯒ ꯀꯩꯁꯨ ꯊꯣꯛꯅꯗꯕꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤꯒꯨꯝꯅ ꯂꯥꯠꯄ." ꯃꯄꯥꯅ ꯍꯥꯏꯔꯤꯗꯣ ꯃꯉꯣꯟꯗ ꯅꯠꯇꯒꯨꯝ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯕꯤ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯂꯩꯃꯗꯣ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯧ ꯑꯁꯤꯅ ꯃꯥꯒꯤꯗꯃꯛ ꯂꯦꯞꯂꯤ ꯍꯥꯏꯕꯁꯦ ꯈꯪꯗꯦꯅꯦ ꯃꯥ. ꯃꯥꯒꯤ ꯂꯥꯛꯀꯗꯕ ꯐꯠꯇ꯭ꯔꯕꯗ ꯁꯥꯄꯨꯝꯕ ꯏꯃꯧ ꯑꯁꯤꯅ ꯃꯁꯥꯅ ꯌꯥꯅ ꯃꯥꯌꯣꯛꯅꯒꯦ ꯍꯥꯏꯅ ꯂꯥꯛꯂꯨꯕꯁꯤꯗ ꯃꯥꯅ ꯑꯁꯨꯛ ꯊꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ?" ꯑꯁꯥꯎꯕꯗꯨꯅ ꯍꯦꯟꯃꯟꯈꯤꯕꯅ ꯀꯥꯗ ꯊꯨꯅ ꯆꯪꯉꯛꯇꯨꯅ ꯀꯕꯣꯔꯗ ꯑꯗꯨ ꯍꯥꯡꯉꯤ꯫ ꯁꯦꯠꯀꯗꯕ ꯐꯤꯔꯣꯜꯁꯤꯡ ꯁꯦꯠꯂꯕ ꯃꯇꯨꯡ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ "ꯑꯩꯅ ꯁꯤ ꯊꯣꯛꯀꯅꯤ ꯌꯥꯔꯤꯈꯩ ꯇꯨꯃꯤꯟ ꯂꯩꯁꯤꯟꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯄꯦꯜꯂꯣ ꯅꯪ ꯍꯧꯖꯤꯛꯇꯤ." ꯀꯩꯁꯨ ꯈꯪꯖꯗꯕꯅ ꯅꯨꯄꯤꯗꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯛꯏ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯂꯟꯆꯦꯟꯕ ꯁꯥꯎꯅ ꯉꯥꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯉꯁꯤꯗꯒꯤ ꯑꯩ ꯅꯪ ꯀꯅꯥꯅꯣ ꯈꯪꯗꯦ. ꯑꯩ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅꯁꯨ ꯂꯥꯛꯑꯣꯏ." ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯔꯝꯂꯒ ꯀꯥꯗꯨꯗꯒꯤ ꯁꯥꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯕꯨꯡꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯈꯨꯗꯤꯡ ꯇꯥꯍꯧꯕ ꯁꯌꯥꯗꯣ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯂꯤꯡꯖꯦꯜꯗ ꯌꯦꯡꯂꯒ ꯃꯆꯤꯟꯗꯣ ꯍꯥꯏꯐꯦꯠ ꯁꯤꯡꯂꯒ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯄꯩꯁꯥ ꯈꯔꯗ ꯊꯛꯀꯠꯂ ꯂꯥꯛꯄꯅꯤꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯅꯠꯇ꯭ꯔꯣ? ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯑꯁꯤꯅ ꯀꯅꯥꯅꯣ ꯁꯤꯅ ꯀꯩꯅꯣꯅ ꯊꯤꯒꯠꯂꯝꯃꯕꯗꯤꯅꯦ ꯁꯤ ꯌꯧꯅ ꯅꯪꯅ ꯋꯥꯔꯤꯁꯦ ꯋꯥꯔꯝꯃꯣꯏ꯫ ꯀꯞꯄꯣ ꯏꯕꯦꯝꯃ, ꯅꯪꯗꯤ ꯀꯞꯄꯣ. ꯄꯨꯟꯁꯤꯒꯤ ꯀꯞꯄꯗꯨꯅ ꯍꯦꯟꯅ ꯄꯛꯆꯩ." ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯤ ꯇꯨꯃꯤꯟ ꯂꯩꯔꯤꯕ ꯂꯤꯡꯖꯦꯜꯗꯣ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯍꯥꯏꯐꯦꯠ ꯅꯣꯛꯇꯨꯅ ꯃꯥꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯂꯧꯅꯝ ꯇꯧꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯃꯨꯟꯈ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯅꯪꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯅꯐꯝꯗꯒꯤ ꯃꯨꯟꯒꯅꯤ." ꯁꯨꯃꯥꯡꯗꯨꯗ ꯊꯧꯖꯤꯜꯂꯛꯇꯨꯅ ꯒꯥꯔꯤ ꯈꯥꯝꯈꯤꯕꯒ ꯃꯅꯤꯡꯗ ꯇꯣꯡꯂꯝꯕ ꯅꯨꯄꯥꯗꯣ ꯊꯣꯡ ꯍꯥꯡꯗꯨꯅ ꯇꯞꯅ ꯀꯨꯝꯊꯔꯛꯏ꯫ ꯋꯥꯏꯠ ꯃꯆꯨꯒꯤ ꯀꯣꯠ, ꯋꯥꯏꯠ ꯃꯆꯨꯒꯤ ꯐꯣꯔꯃꯦꯜ ꯄꯦꯟ, ꯇꯣꯡꯂꯤꯕ ꯁꯨꯁ ꯑꯗꯨꯁꯨ ꯋꯥꯏꯠ ꯃꯆꯨꯅꯤ꯫ ꯈꯨꯗꯥꯡꯗꯨꯗ ꯁꯤꯜꯚꯔ ꯃꯆꯨꯒꯤ ꯘꯔꯤ ꯑꯃ ꯁꯤꯔꯤ꯫ ꯎꯠꯂꯤꯕ ꯒꯣꯒꯜꯁꯇꯣ ꯃꯀꯣꯛꯇ ꯐꯠ ꯊꯩꯒꯠꯂꯒ ꯌꯥꯇꯣꯟ ꯎꯔꯛ ꯇꯧꯕ ꯃꯤꯅꯣꯛꯇ ꯅꯣꯛꯇꯨꯅ ꯑꯀꯣꯏꯕꯗꯣ ꯌꯦꯡꯂꯛꯏ꯫ ꯒꯥꯔꯤꯒꯤ ꯃꯈꯣꯟ ꯇꯥꯈꯤꯕꯗ ꯏꯃꯨꯡꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯇꯞꯐꯤꯡ ꯇꯞꯐꯤꯡ ꯊꯣꯔꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥꯗꯨ ꯎꯕꯗ ꯏꯃꯨꯡ ꯑꯣꯟꯁꯤꯜꯂꯒ ꯂꯥꯎꯔꯛꯏ꯫ "ꯃꯥ, ꯑꯩꯈꯣꯏ ꯍꯦꯔꯣ ꯂꯥꯛꯑꯦ!" ꯇꯞꯐꯤꯡ ꯇꯞꯐꯤꯡ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ "ꯗꯗꯥ, ꯑꯩꯒꯤ ꯂꯩꯔꯛꯑꯣ ꯍꯥꯏꯕꯁꯤꯡꯗꯨ ꯂꯩꯔꯛꯄ꯭ꯔꯥ?" "ꯏꯆꯜꯒꯤꯕꯨ ꯂꯩꯔꯛꯇ ꯌꯥꯔꯤꯕꯣ? ꯗꯃꯥꯗ ꯂꯩꯔꯛꯏꯅ." ꯃꯈꯣꯏ ꯑꯅꯤꯅ ꯂꯦꯞꯂꯤꯕꯗꯨꯗ ꯏꯃꯨꯡꯗꯒꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯃꯥꯁꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯌꯥꯎꯔꯛꯇꯨꯅ "ꯁ꯭ꯀꯨꯜꯒ ꯆꯠꯂꯨ ꯌꯥꯗꯦ. ꯗꯗꯥ ꯂꯥꯛꯄ ꯉꯥꯏꯗꯣꯏꯅꯦ ꯁꯤꯅꯕꯨ ꯑꯃꯨꯛꯇꯣꯏꯕ." ꯃꯤ ꯑꯃꯅ ꯒꯦꯠ ꯍꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯅꯦ ꯗꯗꯥ ꯂꯥꯛꯑꯦꯅ ꯍꯦꯛꯇ ꯆꯦꯟꯊꯣꯛꯈꯤꯕ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯆꯜꯒꯤ ꯃꯀꯣꯛꯇ ꯍꯥꯏꯐꯦꯠ ꯏꯟꯗꯨꯅ "ꯇꯧꯔꯝꯅꯤꯌꯦꯁꯦ. ꯂꯥꯛꯇꯣꯏꯕ ꯂꯩꯔꯕꯁꯤꯗ ꯉꯥꯏꯉꯝꯗꯕꯤꯁꯦ ꯃꯥꯒꯤ ꯍꯧꯅꯕꯤꯅꯤ." ꯊꯣꯏꯕꯤ ꯃꯕꯨꯡꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯆꯤꯟꯗ ꯍꯥꯏꯐꯦꯠ ꯄꯩꯊꯣꯛꯂꯒ "ꯎꯗꯕ ꯀꯨꯏꯔꯕꯒꯤ ꯗꯗꯥ ꯎꯅꯤꯡꯕꯒꯤ ꯇꯧꯕ." ꯃꯃꯥꯅ ꯃꯈꯥꯗ ꯊꯥꯔꯤꯕ ꯃꯩꯗꯨ ꯀꯥꯟꯊꯣꯛꯂꯒ ꯗ꯭ꯔꯥꯏꯚꯔꯅ ꯒꯥꯔꯤꯗꯒꯤ ꯄꯨꯊꯔꯛꯂꯤꯕ ꯇ꯭ꯔꯣꯂꯤꯗꯨ ꯆꯤꯡꯗꯨꯅ ꯑꯍꯨꯝꯗꯣ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯀꯃꯟ ꯔꯨꯝꯗ ꯄꯨꯂꯞ ꯐꯝꯂꯒ ꯇ꯭ꯔꯣꯂꯤꯗꯣ ꯇꯦꯕꯜꯗꯨꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯂꯒ ꯃꯈꯨꯝꯗꯣ ꯍꯥꯡꯗꯣꯛꯏ꯫ ꯀꯔꯤ ꯀꯔꯤ ꯌꯥꯎꯒꯦ ꯍꯥꯏꯅ ꯑꯣꯠꯂꯕ ꯃꯇꯨꯡ ꯃꯕꯨꯡꯗꯣ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ "ꯗꯗꯥ, ꯈꯨꯖꯤ ꯌꯥꯎꯕ ꯕꯦꯛ ꯑꯃ ꯌꯥꯎꯔꯤꯁꯦ ꯑꯩꯒꯤꯔꯣ?" "ꯂꯩ, ꯅꯥꯆꯣꯝꯁꯨ ꯌꯥꯎꯋꯦ." ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯕ ꯅꯨꯄꯥꯗꯣ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯄꯣꯊꯥꯔꯤꯉꯩ ꯃꯆꯜꯅ ꯇꯧꯔꯤꯗꯣ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ
ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯩꯔꯨꯔꯕꯅꯤ꯫ ꯃꯆꯜꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯇꯥ ꯃꯤꯠ ꯄꯥꯡꯊꯣꯛꯇꯨꯅ "ꯑꯁ ꯅꯪꯒꯤ ꯅꯠꯇꯦ, ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯒꯤꯐ ꯄꯤꯔꯛꯄꯅꯤ, ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯄꯥꯏꯔꯨꯅꯨꯀꯣ, ꯅꯪꯒꯤ ꯌꯥꯎꯕꯗꯨꯇꯪ ꯌꯦꯡꯉꯨ"꯫ "ꯀꯩ ꯌꯥꯎꯒꯦ ꯌꯦꯡꯒꯦ ꯗꯗꯥ"꯫ "ꯑꯁ ꯌꯦꯡꯉꯨꯅꯨ ꯍꯥꯏꯕꯅꯦ ꯊꯣꯏꯕꯤ, ꯃꯤꯒꯤꯁꯤꯕꯨ"꯫ ꯉꯁꯥꯏꯗꯒꯤ ꯑꯅꯤꯗꯨꯅ ꯇꯧꯔꯤꯗꯣ ꯌꯦꯡꯂꯝꯕ ꯃꯃꯥ ꯊꯝꯕꯥꯜꯗꯣ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ "ꯊꯣꯏꯕ, ꯃꯃꯥ ꯆꯥꯛ ꯊꯤꯕꯤꯔꯒꯦ, ꯆꯪꯉꯣ ꯅꯪꯒꯤ ꯀꯥꯗ, ꯏꯔꯨ ꯂꯨꯖꯊꯣꯛꯑꯒꯅꯦ ꯀꯨꯝꯃꯛꯑꯣꯀꯣ"꯫ ꯅꯨꯄꯥꯗꯨꯁꯨ ꯃꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯜꯅ ꯍꯥꯡꯗꯣꯛꯂꯤꯕ ꯇ꯭ꯔꯣꯂꯤꯗꯣ ꯐꯖꯅ ꯈꯨꯝꯖꯤꯜꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯀꯥꯗ ꯀꯥꯔꯛꯏ꯫ ꯆꯍꯤ 4-5 ꯊꯥꯗꯣꯛꯂꯨꯕ ꯀꯥ ꯑꯣꯏꯔꯕꯁꯨ ꯅꯨꯡꯇꯤꯒꯤ ꯃꯃꯥꯅ ꯁꯦꯡꯗꯣꯛꯄꯅ ꯏꯅꯥꯟ ꯅꯥꯜꯂꯤ꯫ ꯐꯃꯨꯡ ꯑꯗꯨꯁꯨ ꯃꯥ ꯂꯥꯛꯀꯅꯤ ꯈꯪꯕꯒꯤ ꯇꯅꯥꯟ ꯊꯝꯂꯝꯂꯦ꯫ ꯃꯁꯥ ꯅꯥꯟꯕ ꯄꯥꯝꯖꯕ ꯅꯨꯄꯥꯅꯤ, ꯋꯥꯔꯦ ꯍꯥꯏꯅ ꯇ꯭ꯔꯣꯂꯤꯗ ꯃꯐꯝ ꯑꯃꯗ ꯐꯠ ꯏꯟꯁꯤꯜꯂꯒ ꯊꯝꯈꯤꯗꯦ꯫ ꯔꯨꯝ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯣꯏꯔꯞ ꯂꯩꯔꯤꯕ ꯀꯕꯣꯔꯗꯇꯣ ꯍꯥꯡꯂꯒ ꯃꯐꯝ ꯑꯗꯨꯗ ꯐꯖꯅ ꯍꯥꯞꯆꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯐ꯭ꯔꯦꯝ ꯆꯜꯂꯕ ꯐꯣꯇꯣ ꯑꯃ ꯂꯩꯔꯝꯕꯗꯣ ꯎꯕꯗ ꯇꯞꯅ ꯄꯥꯏꯈꯠꯂꯒ ꯌꯦꯡꯉꯤ꯫ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁꯇ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯀꯥꯞꯃꯤꯟꯅꯕꯒꯤ ꯐꯣꯇꯣꯅꯤ꯫ ꯐꯣꯇꯣ ꯑꯗꯨꯒꯤ ꯃꯈꯥꯗ ꯄꯤꯛꯅ ꯏꯔꯤ "ꯁꯨꯔꯃꯉꯥ"꯫ ꯃꯁꯝ ꯇꯪꯈꯥꯏ ꯄꯨꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯥꯔꯤꯕ ꯐꯣꯇꯣꯒꯤ ꯃꯃꯤꯗꯨꯗ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯅꯥꯜꯂꯒ ꯍꯥꯏꯔꯛꯏ "ꯋꯥꯔꯝꯕ ꯄꯨꯝꯕ ꯀꯣꯛꯍꯜꯂꯒꯦ ꯍꯥꯏꯅ ꯑꯩ ꯂꯥꯛꯑꯕꯅꯤ"꯫ ꯈꯥꯝꯕ ꯌꯥꯗꯦ ꯃꯇꯝꯗꯤ ꯑꯗꯨꯝ ꯆꯠꯈꯤꯕꯅ ꯍꯞꯇꯥ ꯑꯃꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯍꯥꯟꯅ ꯃꯌꯨꯝꯗ ꯅꯨꯡꯇꯤꯒꯤ ꯍꯜꯂꯛꯂꯝꯕ ꯃꯆꯥꯅ ꯍꯟꯗꯛ ꯃꯔꯛꯁꯤ ꯄꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯕꯗꯨꯗ ꯗꯤꯄꯛ ꯋꯥꯗꯤ ꯉꯥꯡꯗ ꯃꯆꯥꯅ ꯂꯥꯛꯄ ꯈꯨꯗꯤꯡ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯉꯁꯤꯁꯨ ꯁꯨꯃꯥꯡꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯃꯆꯥꯅ ꯀꯨꯝꯊꯔꯛꯄꯗꯣ ꯁꯨꯃꯥꯡꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞ ꯐꯝꯂꯤꯕ ꯃꯄꯥꯗꯣ ꯃꯤꯆꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯃꯧꯅ ꯄꯤꯔꯝꯕ ꯆꯥꯗꯨ ꯊꯛꯇꯨꯅ ꯂꯩꯔꯤ꯫ ꯂꯟꯆꯦꯟ ꯃꯃꯥꯁꯨ ꯃꯄꯥꯅ ꯐꯝꯂꯤꯕꯗꯨ ꯎꯏ, ꯑꯗꯨꯕꯨ ꯂꯤꯡꯖꯦꯜꯒꯤ ꯃꯤꯆꯪꯗ ꯂꯦꯞꯄꯤ ꯍꯥꯏꯅ ꯋꯥꯔꯧꯅ ꯀꯧꯕ ꯉꯥꯡꯕꯗꯤ ꯇꯧꯈꯤꯗ꯭ꯔꯦ꯫ ꯉꯁꯤꯁꯨ ꯃꯄꯥꯅ ꯁꯨꯃꯥꯡꯗꯨꯗ ꯐꯝꯂꯝꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯀꯥꯔꯛꯏ꯫ ꯅꯍꯥꯟꯈꯩꯗꯤ ꯅꯨꯄꯤꯗꯨ ꯃꯥ ꯂꯥꯛꯄꯗ ꯍꯔꯥꯎ ꯆꯪꯁꯤꯜꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯔꯨꯝꯗ ꯂꯩꯔꯝꯗꯕꯗꯨꯗ ꯍꯥꯏꯐꯦꯠ ꯑꯀꯣꯏꯕꯗꯣ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯀꯥꯒꯤ ꯐꯃꯨꯡꯗꯨꯗ ꯐꯝꯊꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯞꯅ ꯅꯤꯡꯁꯤꯡꯂꯤ꯫ ꯂꯨꯁꯤ ꯐꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯛꯄ ꯃꯅꯤꯟ ꯀꯥꯔꯤꯕ ꯀꯣꯐꯤ ꯀꯞꯇꯣ ꯂꯨꯁꯤꯗ ꯑꯃ ꯄꯤꯔꯒ ꯃꯥꯅ ꯑꯃ ꯄꯥꯏꯗꯨꯅ ꯃꯥꯌꯣꯛꯅꯅ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤꯗ ꯐꯝꯊꯔꯛꯏ꯫ ꯂꯟꯆꯦꯟꯕꯅ ꯄꯤꯔꯛꯂꯤꯕ ꯀꯣꯐꯤꯗꯣ ꯈꯔ ꯊꯛꯂꯒ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯏꯀꯦ ꯀꯦꯁꯤꯟꯅꯅ ꯍꯥꯏꯔꯛꯏ "ꯗꯥꯆꯣ, ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯗꯣ ꯀꯔꯝ ꯀꯥꯟꯗ ꯍꯣꯡꯁꯦ ꯍꯥꯏꯅꯣ"꯫ ꯂꯟꯆꯦꯟꯕꯗꯣ ꯂꯨꯁꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ "ꯉꯥꯏꯈꯣꯗ, ꯇꯞꯅ ꯍꯣꯡꯁꯦ, ꯅꯨꯄꯤꯗꯣ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯂꯩꯖꯈꯤꯁꯅꯨ"꯫ "ꯃꯗꯨ ꯌꯥꯔꯣꯏꯌꯦ ꯗꯥꯆꯣ, ꯂꯩꯃꯤꯟꯅꯔꯗꯤ ꯍꯦꯛꯇ ꯅꯨꯡꯁꯤꯅꯕ ꯐꯥꯎꯔꯛꯄꯅꯤ, ꯑꯗꯨꯅ ꯊꯨꯅ ꯍꯣꯡꯅꯕ ꯇꯧꯁꯦ"꯫ "ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯅꯪꯕꯨ ꯃꯤꯔꯥꯏꯔꯒ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯗꯣꯏꯕ ꯑꯣꯏꯗ꯭ꯔ ꯋꯥꯐꯝꯅꯤ"꯫ ꯂꯟꯆꯦꯟꯕꯒꯤ ꯋꯥꯗ ꯃꯊꯃꯣꯏꯅ ꯄꯦꯟꯖꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯕ ꯃꯇꯨꯡ ꯇꯞꯅ ꯍꯥꯏꯔꯛꯏ "ꯗꯥꯆꯣ, ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ"꯫ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯂꯛꯏ꯫ ꯂꯨꯁꯤ ꯂꯟꯆꯦꯟꯕꯒꯤ ꯃꯈꯨꯠꯇꯣ ꯇꯞꯅ ꯄꯥꯏꯁꯤꯜꯂꯒ "ꯗꯥꯆꯣ, ꯂꯩꯃ ꯍꯣꯇꯦꯜꯁꯦ ꯑꯩꯒꯤ ꯃꯤꯡꯗ ꯑꯣꯜꯂꯁꯦꯕ"꯫ ꯂꯨꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗ ꯃꯃꯤꯠꯇꯣ ꯍꯥꯏꯐꯦꯠ ꯁꯨꯛꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯃꯤꯠꯌꯦꯡꯗꯨꯗ ꯅꯣꯛꯁꯤꯟꯅꯔꯒ "ꯃꯃꯥ ꯕꯕꯥ ꯍꯣꯏꯅ ꯑꯩ ꯂꯧꯋꯦ ꯍꯥꯏꯅ ꯏꯟꯊꯣꯛꯂꯁꯨ ꯑꯩꯈꯣꯏꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕꯅꯤ"꯫ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯂꯧꯊꯣꯛꯂꯒ ꯃꯥꯅ ꯑꯣꯏꯅ ꯄꯥꯏꯁꯤꯟꯗꯨꯅ "ꯑꯩꯈꯣꯏꯅꯤꯅꯅꯦ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯕꯒꯤꯗꯤ ꯑꯩꯉꯣꯟꯗ ꯋꯥꯠꯇꯅ ꯂꯩ꯫ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯃꯃꯥꯒꯤ ꯃꯤꯡꯗ ꯊꯝꯕꯅꯤ, ꯑꯩꯅ ꯑꯣꯅꯔ ꯑꯣꯏꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯕꯕꯥꯒꯤ ꯃꯤꯡꯗ ꯂꯩꯕꯅꯤ". ꯁꯥꯎꯗꯤ ꯁꯥꯎꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ "ꯍꯣꯏ ꯗꯥꯆꯣ, ꯑꯗꯨꯝ ꯂꯩꯖꯔꯁꯅꯨꯗ". "ꯗꯥꯆꯣ". ꯃꯁꯥ ꯄꯥꯏꯗꯨꯅ ꯅꯣꯝꯂꯛꯄꯗꯨꯗ ꯃꯪꯂꯝꯕ ꯋꯥꯈꯜꯗꯨ ꯍꯥꯏꯐꯦꯠ ꯊꯩꯗꯣꯛꯂꯒ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯨꯗ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ "ꯀꯥꯏ ꯆꯠꯂꯨꯏꯕ"꯫ "ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯑꯁꯥꯏ ꯐꯥꯎꯗꯪ ꯀꯣꯏꯕ ꯆꯠꯂꯨꯕꯅꯤ". ꯏꯆꯝ ꯆꯝꯕ ꯇꯤ ꯁꯥꯔꯠ ꯑꯃ ꯂꯤꯠꯂꯤ,
ꯋꯥꯏꯠ ꯃꯆꯨꯒꯤ ꯖꯤꯟ ꯄꯦꯔꯦꯂꯦꯜ ꯑꯃꯒ ꯋꯥꯡꯇꯛ ꯇꯧꯕ ꯏꯆꯝ ꯆꯝꯕ ꯆꯄꯜ ꯑꯃꯒ ꯇꯣꯡꯉꯤ꯫ ꯃꯁꯝꯗꯨꯁꯨ ꯃꯍꯥꯛꯀꯤ ꯁꯔꯨ ꯈꯔ ꯂꯧꯈꯠꯂꯒ ꯄꯨꯜꯂꯕ ꯇꯨꯡ ꯃꯅꯤꯡꯗ ꯏꯆꯣꯏ ꯆꯣꯏꯅ ꯈꯔ ꯊꯥꯗꯣꯛꯏ꯫ ꯃꯧꯅꯤ ꯇꯥꯛꯅꯕ ꯁꯤꯔꯝꯕ ꯈꯨꯖꯤ ꯑꯗꯨꯁꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤꯛꯇꯛ ꯇꯧꯕ ꯘꯔꯤ ꯑꯃ ꯁꯤꯔꯤ꯫ ꯁꯅꯥꯗꯨꯁꯨ ꯍꯥꯟꯅꯒꯨꯝ ꯃꯧ ꯃꯥꯟꯕꯗꯣ ꯌꯥꯜꯂꯝꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯌꯥꯟꯕ ꯁꯅꯥꯗꯣ ꯌꯥꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯂꯤꯡꯖꯦꯜꯗ ꯃꯨꯟꯅ ꯌꯦꯡꯂꯕ ꯇꯨꯡ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯃꯧ ꯑꯣꯏꯔꯗꯤ ꯃꯧꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤ ꯐꯤꯖꯣꯜ ꯁꯦꯠꯂꯨ, ꯑꯗꯨꯝꯕꯗꯨ ꯁꯦꯠꯂꯛꯀꯅꯨ, ꯑꯩ ꯌꯦꯡꯅꯤꯡꯗꯦ꯫ ꯂꯤꯡꯖꯦꯜ ꯂꯟꯆꯦꯟꯕꯒꯤ ꯋꯥꯗ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ, ꯏꯄꯨꯔꯣꯏꯕꯅ ꯍꯟꯅ ꯌꯦꯡꯗ꯭ꯔꯕ ꯑꯩꯕꯨ ꯃꯧꯅꯤ ꯍꯥꯏꯅ ꯀꯔꯤꯒꯤ ꯃꯧꯒꯤ ꯐꯤꯖꯦꯠ ꯁꯦꯠꯂꯨꯅꯤ? ꯗꯥꯁꯧꯅ ꯑꯅꯤꯡꯕ ꯇꯧꯕꯒꯨꯝꯅ ꯑꯩꯁꯨ ꯑꯅꯤꯡꯕ ꯇꯧꯒꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯆꯠꯈꯤꯕ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ ꯃꯆꯤꯟꯗꯨ ꯁꯣꯜꯂꯤ, ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯊꯤꯡꯕꯤꯗꯧꯕ ꯑꯩ ꯅꯠꯇꯦ꯫ ꯁꯛꯇꯥ ꯑꯁꯤꯒ ꯑꯩꯅ ꯌꯥꯝ ꯌꯦꯡꯕꯤꯔꯅꯤ ꯈꯜꯂꯤ ꯃꯥꯜꯂꯤꯅꯦ꯫ ꯋꯥꯝ ꯇꯥꯔꯕꯣ ꯅꯪ? ꯂꯟꯆꯦꯟꯕꯗꯨ ꯂꯨꯁꯤ ꯍꯥꯏꯅ ꯃꯣꯏꯒꯤ ꯍꯣꯇꯦꯜꯗ ꯇꯣꯏꯅ ꯂꯥꯛꯄꯗꯨꯒ ꯈꯪꯅꯩ ꯍꯥꯏꯔꯤꯅꯦ꯫ ꯈꯥꯕꯅ ꯑꯂꯦꯛꯁꯇ ꯌꯦꯡꯂꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯐꯥꯏꯜ ꯌꯦꯡꯂꯝꯕ ꯑꯂꯦꯛꯁꯇꯣ ꯌꯦꯡꯂꯤꯕ ꯐꯥꯏꯜꯗꯨ ꯇꯣꯛꯇꯨꯅ ꯈꯥꯕꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯀꯩꯅꯣ, ꯑꯁꯦꯡꯕ꯭ꯔꯣ ꯍꯥꯏꯁꯦ? ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯃꯣꯏ ꯍꯣꯇꯦꯜꯗ ꯌꯥꯎꯕ ꯈꯔꯅ ꯍꯥꯏꯔꯛꯄꯅꯤ, ꯂꯨꯍꯣꯡꯕꯗꯒꯤ ꯌꯨꯝꯗꯒ ꯄꯥꯛ ꯍꯟꯗ꯭ꯔ ꯃꯥꯜꯂꯦ꯫ ꯂꯤꯡꯖꯦꯜꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯃꯃꯥ ꯃꯄꯥꯒꯤ ꯑꯄꯥꯝꯕꯅ ꯍꯣꯡꯕ ꯑꯣꯏꯔ ꯃꯥꯜꯂꯦꯗ, ꯑꯇꯩ ꯂꯥꯏꯔꯤ ꯂꯤꯡꯖꯦꯜꯗꯨ ꯅꯍꯥꯟ ꯂꯩꯁꯥꯕꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯒꯥꯔꯤ ꯃꯆꯥ ꯊꯧꯈꯤꯕ ꯎꯏꯅꯦ꯫ ꯀꯩꯅꯣ, ꯑꯁꯦꯡꯕ꯭ꯔꯣ ꯅꯪ ꯍꯥꯏꯔꯤꯁꯦ? ꯑꯁ, ꯑꯩꯕꯨ ꯅꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯈꯤꯗ꯭ꯔꯣ? ꯑꯂꯦꯛꯁ ꯃꯆꯤꯟꯗꯣ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯅꯣꯛꯏ꯫ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ, ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯌꯥꯕꯖꯥꯠꯅꯤ꯫ ꯁꯣꯝꯗꯅ ꯃꯦꯔꯤꯗ ꯃꯃꯥꯅ ꯀꯟꯅ ꯉꯥꯡꯂꯤ, ꯑꯗꯨꯒꯤ ꯅꯨꯄꯥꯗꯣ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕꯣ? ꯇꯥꯅ ꯇꯥꯅ ꯉꯥꯡꯂꯤꯗꯣ ꯃꯆꯥꯅꯨꯄꯤ ꯃꯦꯔꯤꯅ ꯇꯥꯅꯤꯡꯗꯅ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ, ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯋꯥꯕꯅ ꯌꯥꯗ꯭ꯔꯀꯥꯟꯁꯤꯗ ꯋꯥ ꯌꯥꯝ ꯉꯥꯡꯀꯅꯨꯀꯣ ꯏꯃꯥ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯒꯤꯁꯨ ꯏꯆꯥ 2 ꯁꯨꯕ ꯅꯠꯇꯦ꯫ ꯕꯥꯃꯣꯜ ꯅꯨꯄꯥꯗꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯍꯥꯏꯕꯅꯤ꯫ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ 2, 3 ꯂꯣꯟꯅꯔ ꯃꯇꯝꯁꯤꯗ ꯕꯥꯃꯣꯜꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯅ ꯇꯧꯗꯨꯅ ꯂꯩꯒꯗ꯭ꯔꯣ? ꯑꯐꯕ ꯐꯪꯂꯤꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯔꯕꯅꯤ꯫ ꯅꯍꯥꯟꯗꯣ ꯅꯄꯥꯅ ꯃꯤꯇꯤꯡ ꯆꯠꯂꯨꯕꯗ ꯃꯃꯥꯟꯅꯕ ꯑꯃꯅꯅꯦ, ꯅꯆꯥꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯕꯥꯃꯣꯜ ꯅꯨꯄꯥ ꯑꯃꯒ ꯇꯣꯏꯅ ꯆꯠꯃꯤꯟꯅꯩ ꯍꯥꯏꯅ ꯇꯝꯂꯛꯑꯦꯌꯦ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦꯕ? ꯅꯨꯡꯁꯤꯅꯕꯗ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯅ ꯊꯤꯔ ꯂꯩꯔꯗꯤꯅꯦ ꯑꯝꯇ ꯊꯨꯡꯅꯔꯔꯣꯏ꯫ ꯃꯦꯝꯆꯥ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, ꯏꯃꯥꯒꯤꯗꯤꯅꯦ ꯏꯁꯥꯅ ꯐꯔꯦ ꯍꯥꯏꯕꯗꯨꯅ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯅꯄꯥꯗꯤ ꯅꯍꯥꯟꯗꯒꯤ ꯍꯪꯉꯨ ꯑꯁꯨꯝꯕ ꯑꯣꯏꯔꯕꯗꯤꯅꯦ ꯊꯣꯛꯅꯧꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯦ꯫ ꯏꯃꯥ, ꯑꯩ ꯆꯥ ꯑꯝꯇ ꯊꯛꯀꯦ, ꯋꯥꯕꯅ ꯌꯥꯗ꯭ꯔꯦ꯫ ꯃꯆꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥ ꯆꯠꯈꯤꯕꯒ ꯃꯈꯨꯠꯅ ꯃꯃꯥꯏꯗ ꯈꯨꯝꯖꯤꯜꯂꯒ ꯀꯞꯂꯤ ꯀꯞꯂꯤ ꯁꯣꯜꯂꯛꯏ꯫ ꯏꯒꯦꯝꯆꯥ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯌꯨꯝꯒꯤ ꯃꯤꯅ ꯅꯪꯕꯨ ꯌꯥꯗ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅꯗꯤ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤꯌꯦ꯫ ꯁꯣꯝꯗꯅ ꯃꯄꯥꯅ ꯏꯊꯥ ꯊꯥꯖꯗ ꯍꯣꯇꯦꯜꯗꯨꯗ ꯂꯥꯛꯄꯗꯨꯗ ꯂꯟꯆꯦꯟꯕ ꯔꯤꯁꯦꯞꯁꯟꯗ ꯂꯩꯔꯝꯕꯗꯩ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ, ꯕꯕꯥ, ꯀꯩ ꯂꯩꯔꯦ? ꯗꯤꯄꯛ ꯃꯈꯨꯠꯅ ꯈꯣꯡꯒ꯭ꯔꯥꯎ ꯄꯣꯀꯦꯠꯇ ꯍꯨꯝꯖꯤꯜꯂꯒ, ꯑꯩꯒꯤ ꯍꯣꯇꯦꯜꯅꯤ, ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯅꯤ꯫ ꯃꯄꯥꯒꯤ ꯃꯇꯧꯗꯨꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯇꯨꯅ ꯗꯤꯄꯛꯇ ꯑꯣꯟꯁꯤꯜꯂꯛꯏ, ꯃꯥꯃꯣ, ꯃꯤꯇꯤꯡ ꯔꯨꯝꯗ ꯃꯌꯥꯝ ꯂꯩꯍꯧꯔꯤ, ꯆꯪꯅꯕ ꯇꯧꯔꯁꯤ꯫ ꯃꯤꯇꯤꯡ ꯄꯜꯂꯛꯄꯗ ꯂꯟꯆꯦꯟꯕ ꯄꯨꯟꯁꯤꯕꯗ ꯑꯣꯟꯁꯤꯜꯂꯒ, ꯀꯩꯒꯤ ꯃꯤꯇꯤꯡꯅꯣ ꯄꯨꯟꯁꯤꯕ? ꯂꯥꯛꯑꯣ ꯅꯪꯁꯨ, ꯑꯗꯨꯒ ꯈꯪꯂꯅꯤ, ꯃꯥꯃꯣꯅ ꯃꯤꯇꯤꯡ ꯁꯤꯜꯂꯣꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯗꯤꯄꯛꯅ ꯃꯥꯡ ꯊꯥꯗꯨꯅ ꯑꯍꯨꯝꯗ ꯃꯤꯇꯤꯡ ꯔꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯀꯣꯛ ꯏꯊꯪ ꯊꯪꯅ ꯊꯥꯔꯤꯕꯗꯨꯗ ꯍꯥꯟꯅꯗꯤ ꯂꯟꯆꯦꯟꯕꯅ ꯑꯗꯨꯝ ꯐꯝꯕꯅꯤ꯫ ꯉꯁꯤꯗꯤ ꯗꯤꯄꯛ ꯂꯥꯛꯂꯕꯅꯤꯅ ꯃꯥꯅ ꯃꯀꯣꯛꯇ ꯐꯝꯈ꯭ꯔꯦ꯫ ꯃꯥꯒꯤ ꯍꯦꯛ ꯃꯊꯪꯗꯅ ꯂꯟꯆꯦꯟꯕꯅ ꯐꯝꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯗꯤ ꯂꯦꯞꯂꯒ ꯂꯩ, ꯗꯤꯄꯛꯀꯤ ꯍꯦꯛ ꯃꯅꯤꯡꯗ ꯃꯈꯨꯠ ꯄꯨꯜꯂꯒ꯫ ꯍꯣꯇꯦꯜꯗꯨꯒꯤ ꯂꯩꯔꯤꯕ ꯃꯦꯅꯦꯖꯔ, ꯑꯦꯀꯥꯎꯟꯇꯦꯟꯠ, ꯃꯀꯣꯛ ꯊꯪꯕ ꯁ꯭ꯇꯥꯐꯁꯤꯡꯗꯨ ꯐꯝꯂꯕꯗ ꯗꯤꯄꯛꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯃꯇꯝ ꯈꯔ ꯑꯩꯅ ꯄꯣꯊꯥꯔꯕꯁꯨ ꯅꯈꯣꯏ ꯃꯌꯥꯝꯅ ꯍꯣꯠꯅꯗꯨꯅ ꯍꯣꯇꯦꯜ ꯑꯁꯤꯕꯨ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯅ ꯊꯝꯕꯤꯕꯒꯤꯗꯃꯛ ꯅꯈꯣꯏꯕꯨ ꯑꯩꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯃꯅꯤꯡꯗ ꯂꯦꯞꯂꯤꯕ ꯄꯨꯟꯁꯤꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯗꯤꯄꯛꯀꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯐꯥꯏꯜꯗꯨ ꯂꯧꯈꯠꯂꯒ
ꯃꯌꯥꯝꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯟꯁꯤꯕꯅ꯫ ꯍꯥꯟꯅꯒꯤ ꯍꯣꯇꯦꯜꯁꯤꯒꯤ ꯃꯀꯣꯛ ꯑꯣꯏꯔꯝꯕ ꯃꯤꯁꯇꯔ ꯅꯤꯡꯊꯧꯖꯝ ꯂꯟꯆꯦꯟꯕꯕꯨ ꯃꯀꯣꯛꯇꯒꯤ ꯂꯧꯊꯣꯛꯇꯨꯅ ꯑꯅꯧꯕ ꯍꯣꯇꯦꯜꯁꯤꯒꯤ ꯑꯣꯅꯔ ꯉꯁꯤꯗꯒꯤ ꯁꯤꯜꯂꯅꯤ꯫ ꯔꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯔ ꯂꯟꯆꯦꯟꯕꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯍꯣꯇꯦꯜꯁꯤꯒꯤ ꯑꯣꯅꯔꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯅ ꯂꯩꯔꯒꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯐꯝꯂꯝꯕ ꯅꯨꯄꯥꯗꯣ ꯄꯥꯊꯣꯔꯛꯂꯤꯕ ꯅꯣꯇꯤꯁꯇꯨꯗ ꯏꯉꯛ ꯉꯛꯅ ꯐꯝꯂꯝꯕꯗꯒꯤ ꯈꯪꯍꯧ ꯍꯧꯒꯠꯂꯤ꯫ ꯗꯤꯄꯛ ꯃꯆꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯤꯇꯪ ꯀꯟꯅ ꯍꯥꯏꯔꯛꯏ, ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯑꯅꯧꯕ ꯑꯣꯅꯔꯁꯤ ꯃꯌꯥꯝꯗ ꯁꯛ ꯈꯪꯍꯟꯖꯒꯦ꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗ ꯑꯃꯨꯛꯀꯁꯨ ꯌꯦꯡꯉꯤ꯫ ꯑꯃꯗꯨꯁꯨ ꯊꯨꯅ ꯊꯣꯛꯈꯤꯗꯨꯅ ꯔꯨꯝꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯃꯌꯥꯝ ꯇꯥꯟꯅꯕ ꯍꯥꯏꯔꯛꯏ, ꯆꯪꯕꯤꯔꯛꯑꯣ ꯃꯦꯝ꯫ ꯇꯦꯕꯜꯗꯨꯗ ꯐꯝꯂꯤꯕ ꯃꯌꯥꯝꯗꯣ ꯊꯣꯡꯖꯤꯜꯂꯣꯝꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯂꯟꯆꯦꯟꯕ ꯃꯃꯤꯠꯇꯨ ꯍꯥꯏꯐꯦꯠ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯀꯣꯠ ꯑꯃ, ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯐꯣꯔꯃꯦꯜ ꯄꯦꯟ, ꯋꯥꯡꯂꯞ ꯇꯧꯕ ꯍꯤꯜꯗꯨꯒ ꯃꯈꯣꯟ ꯊꯣꯛꯅ ꯀꯥꯗ ꯆꯪꯂꯛꯏ꯫ ꯗꯤꯄꯛ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯥꯅ ꯐꯝꯂꯝꯕ ꯆꯤꯌꯔꯗꯨꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯦꯝ ꯁꯣꯝꯗ ꯐꯝꯕꯤꯌꯨ꯫ ꯅꯨꯄꯤꯗꯣ ꯗꯤꯄꯛꯇ ꯍꯥꯏꯐꯦꯠ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯈꯣꯡꯗꯣ ꯑꯃꯅ ꯑꯃꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯂꯒ ꯂꯟꯆꯦꯟꯕꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯛꯏ꯫ ꯅꯨꯄꯥꯗꯣ ꯁꯥꯎꯅꯤꯡꯅ ꯂꯥꯎꯔꯛꯏ, ꯅꯪ! ꯂꯤꯡꯖꯦꯜ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ, ꯅꯪ ꯀꯥꯏꯗꯤ ꯀꯩꯅꯣ ꯍꯥ? ꯃꯦꯝ ꯀꯧꯒꯗꯕ ꯈꯪꯕ꯭ꯔꯣ? ꯑꯩꯁꯦ ꯅꯪꯒꯤ ꯃꯈꯥ ꯊꯥꯕ ꯅꯠꯇꯦ, ꯅꯪꯒꯤ ꯃꯀꯣꯛ ꯊꯪꯕꯅꯤ꯫ ꯍꯧꯈꯤꯕ ꯈꯔ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯍꯣꯇꯦꯜꯁꯤꯒꯤ ꯃꯄꯨ ꯂꯟꯆꯦꯟꯕꯅ ꯑꯣꯏꯔꯕꯁꯨ ꯊꯕꯛ ꯑꯌꯥꯝꯕꯗꯤ ꯄꯨꯟꯁꯤꯕꯅ ꯂꯣꯏꯅ ꯍꯣꯠꯅꯕꯅꯤ꯫ ꯉꯁꯤꯁꯨ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯂꯕ ꯃꯇꯨꯡ ꯂꯟꯆꯦꯟꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯔꯨꯝꯗ ꯆꯪꯂꯛꯏ꯫ ꯕꯦꯜꯀꯅꯤꯗ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗ ꯀꯔꯤꯅꯣ ꯈꯟꯅ ꯍꯥꯏꯐꯦꯠ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯂꯨꯁꯤꯒ ꯂꯟꯆꯦꯟꯕꯒ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯔꯝꯕꯗꯨꯗ ꯃꯃꯤꯠꯇ ꯐꯩꯔꯞ ꯌꯦꯡꯂꯝꯂꯒ ꯐꯃꯨꯡ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯇꯞꯅ ꯍꯤꯞꯊꯔꯛꯂꯦ꯫ ꯀꯥ ꯍꯦꯟꯅ ꯂꯥꯞꯅꯕ ꯃꯐꯝ ꯅꯠꯇꯕꯅ ꯃꯈꯣꯏꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯂꯣꯏꯅ ꯇꯥꯏ꯫ ꯐꯣꯟꯗꯨ ꯍꯥꯡꯗꯨꯅ ꯀꯩ ꯀꯩꯅꯣ ꯌꯦꯡꯂꯤꯉꯩ ꯅꯨꯄꯤꯗꯨꯅ ꯉꯥꯡꯂꯛꯄ ꯋꯥꯗ ꯌꯦꯡꯂꯝꯕ ꯐꯣꯟꯗꯣ ꯐꯠ ꯃꯨꯊꯠꯇꯨꯅ ꯇꯥꯔꯤ꯫ ꯗꯥꯆꯥ, ꯍꯣꯇꯦꯜꯁꯦ ꯑꯩꯒꯤ ꯃꯤꯡꯗ ꯑꯣꯟꯁꯜꯂꯁꯦꯕ꯫ ꯋꯥꯍꯩꯗꯨ ꯍꯦꯛ ꯇꯥꯕꯒ ꯄꯨꯟꯁꯤꯕ ꯍꯤꯞꯂꯝꯕꯗꯒꯤ ꯈꯪꯍꯧ ꯍꯧꯒꯠꯇꯨꯅ ꯃꯈꯨꯠꯅ ꯊꯕꯥꯛꯇ ꯇꯞꯅ ꯊꯝꯂꯒ ꯁꯣꯜꯂꯛꯏ, ꯏꯃꯥꯏ ꯄꯦꯝꯃ, ꯀꯌꯥ ꯉꯝꯂꯤ ꯅꯨꯄꯤꯅꯣꯕ! ꯑꯃꯁꯤꯗꯤ ꯉꯁꯤ ꯌꯥꯗ꯭ꯔꯁꯨ ꯅꯨꯄꯤꯁꯤꯅ ꯈꯨꯗꯣꯝꯕꯤꯗ ꯍꯥꯞꯇꯨꯅ ꯂꯩꯈꯤꯕꯗ ꯏꯂꯥꯏ ꯂꯥꯏꯅ ꯌꯥꯈ꯭ꯔꯅꯤꯕ꯫ ꯃꯥꯃꯣꯒ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ꯫ ꯇꯦꯕꯜꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯒꯥꯔꯤ ꯁꯣꯗꯣ ꯄꯥꯏꯗꯨꯅ ꯃꯈꯥꯗ ꯊꯨꯅ ꯀꯨꯝꯊꯔꯛꯏ꯫ ꯂꯩꯍꯧꯔꯤꯕ ꯑꯅꯤꯗꯨꯗꯤ ꯄꯨꯟꯁꯤꯕ ꯆꯪꯂꯛꯂꯝꯂꯦ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯂꯟꯆꯦꯟꯕꯒꯤ ꯌꯨꯝ ꯌꯧꯕꯗ ꯂꯤꯡꯖꯦꯜꯗꯣ ꯁꯨꯃꯥꯡꯗ ꯊꯥꯔꯤꯕ ꯂꯩꯁꯤꯡꯗꯣ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯛꯏ, ꯏꯆꯦ, ꯃꯥꯃꯣ ꯍꯣꯏ ꯅꯦꯅꯦ ꯍꯣꯏ ꯂꯩꯈꯤꯕ꯭ꯔꯣ? ꯂꯟꯆꯦꯟꯕꯗ ꯃꯤꯡ ꯀꯧꯔꯕꯁꯨ ꯂꯤꯡꯖꯦꯜꯗꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯀꯧꯔꯤꯕ ꯃꯤꯡꯒꯧꯅꯤ꯫ ꯇꯞꯂꯤ ꯇꯞꯂꯤ ꯍꯪꯂꯤꯕ ꯋꯥꯗꯣ ꯈꯨꯝꯂꯛꯏ, ꯏꯃꯥꯁꯨ ꯕꯕꯥꯁꯨ ꯃꯌꯥꯏ ꯀꯥꯗ ꯂꯩꯍꯧꯕꯅꯤ꯫ ꯄꯨꯟꯁꯤꯕ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯔꯝꯗꯦ ꯃꯅꯨꯡꯗ ꯆꯨꯝꯗ꯭ꯔꯤꯡꯂ ꯆꯪꯂꯛꯏ꯫ ꯁꯣꯐꯥꯗ ꯐꯝꯂꯒ ꯂꯩꯔꯝꯕ ꯂꯩꯃꯅ ꯄꯨꯟꯁꯤꯕ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯛꯏ, ꯄꯨꯟꯁꯤꯕ, ꯅꯪ ꯂꯥꯛꯏꯔꯣ? ꯆꯪꯉꯣ ꯆꯪꯉꯣ, ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ꯫ ꯆꯪꯁꯤꯜꯂꯒ ꯂꯩꯃꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯐꯝꯊꯔꯛꯏ꯫ ꯗꯤꯄꯛ ꯌꯦꯡꯂꯝꯕ ꯇꯤꯚꯤꯗꯨ ꯚꯣꯜꯌꯨꯝ ꯈꯔ ꯂꯩꯊꯔꯕ ꯃꯇꯨꯡ ꯄꯨꯟꯁꯤꯕꯗ ꯑꯣꯟꯁꯤꯜꯂꯒ, ꯀꯔꯤ ꯂꯩꯔꯦ? ꯅꯪꯅ ꯂꯥꯛꯏꯁꯤꯕꯨ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ? ꯄꯨꯟꯁꯤꯕ ꯋꯥꯗꯨ ꯍꯥꯏꯔꯝꯗꯥꯏꯗ ꯊꯣꯡꯖꯤꯜꯂꯣꯝꯗ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯃꯄꯥꯟꯗ ꯂꯩꯍꯧꯕ ꯅꯨꯄꯤꯗꯣ ꯆꯪꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯅꯤ꯫ ꯂꯥꯛꯄ ꯎꯗꯕꯗ ꯑꯃꯨꯛ ꯃꯃꯥꯏꯗꯣ ꯑꯣꯟꯁꯤꯜꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯂꯟꯆꯦꯟꯕꯒ ꯈꯪꯅꯩ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯅ ꯍꯣꯇꯦꯜꯗꯣ ꯃꯥꯒꯤ ꯃꯤꯡꯗ ꯑꯣꯟꯁꯤꯜꯂꯁꯦꯅ ꯍꯥꯏꯈ꯭ꯔꯦ꯫ ꯋꯥꯗꯨꯗ ꯂꯩꯔꯝꯕ ꯑꯍꯜ ꯑꯅꯤꯗꯣ ꯏꯉꯛ ꯉꯛꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯗꯤ ꯃꯈꯥ ꯑꯗꯨꯝ ꯇꯥꯔꯛꯏ, ꯃꯥꯅꯕꯨꯗꯤ ꯌꯥꯗꯦ, ꯏꯃꯥꯒꯤ ꯃꯤꯡꯗ ꯂꯩꯕꯅꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯂꯟꯆꯦꯟꯕ ꯅꯨꯡꯁꯤꯕꯗꯣ ꯉꯥꯎꯔꯦ꯫ ꯁꯤꯅ ꯐꯠꯇꯕꯅꯤ, ꯑꯁꯤꯅ ꯑꯐꯕꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯗ ꯄꯨꯔꯥ ꯂꯨꯞꯈ꯭ꯔꯦ꯫ ꯌꯥꯝ ꯊꯨꯅ ꯍꯣꯇꯦꯜꯁꯦ ꯀꯜꯍꯧꯗ꯭ꯔꯗꯤ ꯃꯔꯥꯏ ꯆꯥꯏꯊꯔꯛꯅꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯍꯣꯇꯦꯜꯗ ꯇꯣꯏꯅ ꯂꯥꯛꯏ꯫ ꯂꯩꯃ ꯏꯄꯥ ꯄꯥꯈꯠꯅ, ꯅꯨꯄꯤꯗꯨꯕꯨ ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯂꯨꯁꯤ ꯍꯥꯏꯕꯤꯗꯨ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤꯅꯦ꯫ ꯂꯩꯃ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇ ꯄꯥꯏꯗꯨꯅ, ꯈꯔ ꯆꯥ ꯈꯔ ꯊꯛ ꯇꯧꯗꯨꯅ ꯉꯥꯎꯔꯒ ꯂꯩꯕ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯕꯨ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯣ? ꯃꯈꯣꯏꯅ ꯍꯥꯏꯔꯤꯗꯨ ꯗꯤꯄꯛ ꯂꯣꯏꯅ ꯇꯥꯔꯕꯁꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ꯫ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯒ ꯂꯩ꯫ ꯄꯨꯟꯁꯤꯕꯁꯨ ꯗꯤꯄꯛꯅ ꯀꯩꯁꯨ ꯍꯥꯏꯔꯛꯇꯕꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯗꯤꯄꯛꯇ꯫ ꯐꯅ ꯀꯨꯏꯅ ꯑꯍꯨꯝꯗꯨ ꯇꯨꯃꯤꯟ ꯂꯩꯔꯕ ꯃꯇꯨꯡ
Dipakna tapna hairei. Bema kaura'u mama. Mapuroibada ngahak tumin yenglamnaga phamlambadagi hogattuna mapanda leihoriba mamauda thongzildagi kawi. Bema nang baba namta la'oye. Leibak paiduna lei makhong semlamba nupido mamai tapna haigattuna leimada yenglai. Hoi ma khutsem ta hamakige. Lei mahana changkrabatung lingzel sumang matonda lei ising chainaba leiramba isingduda phat phat changthoklaga manungda changlai. Dipak mamaugi napada chilliba kabok lei du ubada tapna noktuna hairei. Imaugi napada nongmata hangba haise leikidrabanido. Imaugi kabok leise ikuna sumang si pik thana thaba tare. Lingzel magi yetki napada chilliba kabok leina chomda haipet paiduna nokphet tawna hairei. Manam nungsibasida asuk pamjarabagini baba. Dipak nokphet tawna. Pamu babaga wari amta sanasi. Ihang hangna leiriba sofa sangbada tamna phamtharagli. Dipak sordo amutang sangna hondoklaga. Ngasidi baba imaugi mafamda thabak ama sinaba tare. Sinariba thabaksi nangna mai pakna tawgadabani. Lingzel karino haibagu mamitto haipet kuptuna Dipakta yenglai. Punsiba amadi leimasu tuminna tari. Dipakna Leima hotel so baba na kallingida nangi namagi mingda sakibani. Hauzukti baba haloisilai. Thabak pumba nangi da chawda sinabani. Adubu nangi da chawsi miyoibagi li chatsatre. Aduna mangonda hotel pahenbasi akaiba yam lakadawre. Maramsina imawna hotel sigi makok oiduna mutkidawraba hotel se amukta kallo. Leimadi mapuroibana wafamse hana hairakani haiba thamoida chingnakrabani. Chingnakiba pumba chumlabada maithongda minok ama tamlai. Mana lingselbo atuki mati khanjai. Khanjabagi maramsu chawna leiri. Lingsel Dipakki wada tapna khumlai. Baba nachadi kaisu khangzaba nachade da chawna adum pahenbiyuda. Nangna nangi da sawgi khallingaida yumasigi miyoi kharadi noklamba maithong mangkiduna awabagi maithongda punsi lenkidawre. Aduna ipana harisi yaw. Da chawna ingonda yam sawniye baba. Ma khaktaro sawba hairise nangsu sawjingadabani. Mangonda leiriba napan khuding namthaduna thamgadabani. Pongna fana leplamba kaya pokna saklamlaklabada mana ponglibado thadoktuna chakniba ama oirakkadawribani. Khanduna leigano. Ipana wana honarakpa pumba manghangano. Lingzel kari haidoino khangda mamaidu makhada nontharaga tumin leikre. Leimasu mamaugi akibana yomlaba maithongda ubada themsanbiba oina hairei. Napuroibana nangbu oli haidunane kigano. Nangidamak nangi baba amadi imana lebli. Pumnamakne afabo hen sibema. Dipak punsibada onsilaga. Punsiba hayang meeting silo. Mangonda di khangan bayade ko. Fani mamo aina fanaba sinjage.